โมบายเซแบตเตอรี่ปุ่มตัดเฮกตัดปอกซินะบ่งำบะมีมะคัลละมาโมบายไปบ่สิงๆมันงตะกอนุปาขังดินุปีขังดิฮัลขังดิงางขังดิasigi type ama number 1 number 2 da battery se full hadi 100 ta leingai harau jaba audagi amtanga ta thoki baje hekta pakhat chadna ko charge tawba kangbu ama mi makhal ani khak lei baja ne khui mobile charge ki matang dani ko mobile charge tawba sida ada amadi 1% baw base hekta sina ba yari ngai nangna sina u bai tare ada abo borso battery se 10% gi makha da lai khadi yari ngai use tawbi ganu haibani phone call tawbane henna risk wangi haibani short circuit thokpa ya bhai tare manung da battery pokhairak pa ya bagi chance wangi haibana jingba mayam ne henna khangbirabani tawbu tabu video sida yamna nokning ba ma yawbadu daina nungsidana sum share tarakpani mi makhal ani mobile ki battery se pum tat bawa sina bada tatri boxina hoge haiba ma de amana mai se 100 ta lenge harau jaba adu amaga ta ga charge se ta pamba sokta ba se charge ta ubasina di sokta ba hen ga rain khale haidi mai phul yaw nge harau jaba haiba sidi mobile toina paidre haiba ne ba mayam comment thamira mo mi makhalani mong da karamba dom oi bage tat boxina ba oibra or charge full oringe nungai jaba mi oibra comment ta thamira mo